Coffee with Tom Ming Tabiriba Pumna Mapu Taram Okcheri, Iramdangi, Lan Ojeriba, Manipur Film da Sok Chow Pam Konbang and Biriba, Akoi Punamaki, Chakram, Ramechandra, Koi Punamanga, Ido Hina Sukhana Jeriba, Kudol Tamjaki, Ahan Maktada, Tom TV, Makiti, Taram Okcheri. IDHOU, Tom TV, viewer Mayambu, Taram Okcheri. Yamnuazi, Ozaki Nasigi so Sibo Hodukcha Boina, Ozagi Pogna from Lamdam, Apopi Ma Babagi Ming, Adi Loina Bigiming, Chaka Subigi Habeduhana Tambi. A no may bung saprum le kai de gini. Aigi apok pagiming na chapram madu mongol, adoga apok pigiming na chapram mombi, tombi musa debi, ateki aigi loina bigiming na. Chapram mongbi arke vijaya debi ai isang pa ani le koi ichilinao ahum nupa ahum adagi nupi ani nupi na loina ahan yam nungaije oza na koi gi art kilam sida khongdarak pase akoi gi film gi line da bu oidora theater de hobirak pra haibu su thambiyo hoi ai aham bada theater da gi hore theater si ju yam nungai ko ja ni theater hor pa ji Lekai ki sports ki kari ki tau da yaushangi fancy dress yang thue. Adagi di yam nushibam na igi theater ki hauruk phamse matlock party hai na nongoi bungi sagi lai su haiba matam du ki naha sing hai hujipudi al loy lagi da ba su yaure moi sing duna punchil laga adagi akhoi gi summer vacation kalan chuti matam da ngang sing si kauraga coaching tambiba any cultural gi kari gi develop lekai du develop to group amale adu moi si chai gudingi yaushangi adagi kano da ningon chakobagi drama ga to bu sidai he yaung ba hai the fancy dress de dum yaung adagi ai haiti ngai puni koi drama du yeng kan the maning de option nang yeng maning de ore laure ba adman to na moi fancy dress keno to bis de gi matlock party gi theater workshop mama to we theater workshop si to bis kan the 90 of the 80 ga 87 88 89 adai gi kano dai da kano to ni 80s gi loir pagi adai da ni adai to na namna yum dagi ahan duna ai si khut si ching ga pur ga workshop tu ya holle adagi di workshop tu ya bu kan dagi di theater gi kano sing si adu wau da amada matam du gi ai theater si koi gi proscenium leram badagi experimental theater modern theater changak pagi sai sini reida workshop si da u sao san sao ara te ja da ba mi na u sao adi san sa sao em ne kari I hain tau ri ko na di ma khoi gi pulsing do workshop tu tor kan di madu gi pulsing do ai khoi ne low khallu 좀 간절하가는 뭐 필로소피면 칼라간다 하이는 후직 아주대기 방법 망할 수 있는 에코 후직 시즌 저리 까일 yam nuaije oza khoi oza gi mingse ramechandra haire ko oza ado idau hena hena chaiba ad idau je kamai toroga lakhibno kamai tro thon gibno haibdu su khangje gyos masi loinu mo hangni idau je ekhoi sagai gi kanoni 사기기 톡바 하이따레 거기서 야망앙오이나 구람자덕이 그노 가래 이도 비아 호에 삐잉이덕이 거기 보고야바 거기 바바덕이 한마다 거기는 따다 거기 사기기 아덕이 또는 뭐기 그노 신드나 거기덕이 한마 신드나 구람자 아덕이 고름덕이 보암자 고름덕이 뭐 마사 신드나 이도 돌아보더기 아주 민톤제 거기 ям 투나 팜 가비기 버네 뭐 ям 누가이제 오자 마카 사타자락 보이나 오자 거기 마니푸르 순시가고
theater siga adigi oza se koi radio gi artist ne su lebi Hoi. asi ahum si khena base asi matang ju khasitang thambi खेनबदी खेने पर्सोनियम थिएटर ड्रामा बिसिना साइड अमतनी अदगी कनो फिल्म सिना लाइव ओइदोइनी लाइव ती लाइव नातनी मखन के दुगा कनो रेडियो गिसिना विजुअल यावदना साउंड दा कॉन्जेल दना वॉइस ना दा लोइनमक उतोइनी ना मसी खेनबदी याव खेनरे yam nuai je khoi oza khoi na oza se khoi gi manipur films khoi gi matam khoi ngalingai de yaw bi de ado hauji khoi manipur film gi babok sing siga matam du gi babok sing siga khena base yeng ba gi chang adi pamna ba gi sang se masi khena ba le bi bra kamai to bu du su khasang tham खेनबदी लेगनी हाइबदी मतम दिददी होल द नत्रदी एक फंगते अदगी वीडियो फिल्म कनो तौरक कानसिददी अनुभवदा होल सिंची पार्लर लेरमी पार्लर दुदा चतना संग कापमनी अदु पायरसी करी करा थोक्तना बा चाक थोक्तना बा तौरन प्रोड्यूसर सिंगसिना चलगा पार्लर सिंगदुदा नममे न कापमे अदगी अमु खर लेरगा डिजिटल ओलकपसिदजु होल दा कापगी चांस फंगे अदु होल अदगी हुजिक्ति होल द येंबिनबसी वालै हाइतारे अदु भावोक्ति अदुम लेबो अदुगा भावोक खेनर एसे हुजिकना अगोइगी मोबाइल खुपा येंगे मतमदिना होल द स्क्रीन अपाक द येंगमी yam nuai je oza makha chathajar poina oza khoi character se oza na film gi line je sangbirak pada khoi character se comedian hena pambi bra natraga serious kar maina tor kar ban hena pambi ge oza पाबदी खोगी अदुम पीबियो अदुम ट्राई तौजगे हाइबनी हेना चुने न खंजब जे ओजाई वाखलदा करम बने हंजगे मसी आई अदुगिदी आइमन मददी ऑडियंस ना कनो तौगदबनी आईगिदी थमोय सेंगना सिंसियरली कैरेक्टर दो ऑब्जर्व तौरगा परफॉर्मेंस पीबदुनी आईगी थौगबो अदो मैम ऑडियंस न पेंदी बिदाबा हाइबदुमा अदोम ऑडियंस लेरे माने याम चुमी थागचरी ओजाबो ओजा खोई व्यूअर्स सिंगसिदा ओजाना खोई इसै अमतंग सकपिदुना खुदोल दा बियो ओजाना अमतंग इसै सकपजे ताजनिंगबा मैम अमसु लेबिरी ने दुना ओजा अमतंग खुदोल तम बियो इसै अमतंग सकपिदुना सही खोई जु महा ताने अदो आई सही हेक कनो तो गान आई निंजबा ओजा लेगिदरबा ओजा तोमिसनागी इसे अमले आई बराबर आइना सुम पुनिंग द थमजबा सकजबा इसेने अदु इसेदु कनो तौसे इसे सा ओइदनी पुंसी इसे सकना आइना फमली तोरबान सिदा पुंसी इसे सकना आइना फमली तोरबान सिदा ही लापा नाइरी मंगलान कया मंकी आइना तोरबान सिदा फमना मंगलान कया मंकी आइना तोरबान सिदा फमना नायहाक अमुक नो खल्ली नायहाक अमुक कफल्ली नायहाक अमुक नो खल्ली नायहाक अमुक कफल्ली अवा नुंगाई सूरदा अपामी हो मैरान बिशा मांग जगो शारम लगा अपामी हो मैराम बिशा मांग जगो शारम लगा कान दरे खल्ल बरा मतम लोरे हल्ल बरा कान दरे खल्ल बरा मतम लोरे हल्ल गेरा पुंसी इसे सकना आइना फमली तोरबान सिदा ही लापा नाइरी थापलबा युमदा मतम कुइरबगी तुंगदा थापलबा युमदा मतम कुइरबगी तुंगदा माइथिरबा लामी ओइना हनगदौरी आइना पजेंग फिरान फंगे लापा केतुकी उमंगद लमुकनरे पजेंग फिरान फंगे लापा केतुकी उमंगद लमुकनरे इरोन इरान ताकले तुंगदा इशाबु इशाना सखंग लगले अपामी हो मैरान बिशा मांग जगो शारम लगा अपामी हो मैरान बिशा
ꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯀꯥꯟꯅꯗꯔꯦ ꯈꯜꯂꯕꯔꯥ ꯃꯇꯝ ꯂꯣꯏꯔꯦ ꯍꯜꯂꯒꯦꯔꯥ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯍꯨꯅ ꯌꯥꯝꯅ ꯊꯃꯣꯏꯅ ꯄꯥꯝꯖꯅ ꯁꯛꯄꯗꯨꯒꯤ ꯃꯃꯤ ꯇꯥꯖꯅ ꯑꯩꯈꯣꯏꯅꯁꯨ ꯐꯥꯎꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯆꯪꯖꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯕ ꯃꯈꯣꯏꯗ ꯄꯤꯕꯤꯅꯤꯡꯕ ꯑꯦꯗꯚꯥꯏꯁꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤꯗꯤ ꯑꯦꯅꯤ ꯑꯩ ꯕꯦꯔꯤꯌꯔ ꯊꯝꯕ ꯌꯥꯗꯦ ꯄꯤꯔꯛꯏꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯥꯏꯔꯦꯛꯇꯔ ꯑꯃꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯅ ꯀꯥꯁ ꯑꯃ ꯄꯤꯔꯛꯏꯕꯗꯣ ꯃꯗꯨ ꯁꯤꯟꯁꯤꯌꯔꯂꯤ ꯊꯃꯣꯏ ꯌꯥꯎꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯦꯔꯦꯛꯇꯔꯗꯨ ꯃꯁꯛ ꯈꯪꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯣꯏꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯊꯋꯥꯏ ꯌꯥꯎꯕ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯨꯛꯅꯤꯡꯅ ꯐꯖꯅ ꯀꯦꯔꯦꯛꯇꯔꯗꯨ ꯃꯁꯛ ꯈꯪꯅ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨ ꯑꯗꯥ ꯁꯤꯟꯁꯤꯌꯔ ꯑꯣꯏꯕꯤꯌꯨ ꯑꯗꯒꯤ ꯊꯃꯣꯏ ꯁꯦꯡꯕꯤꯌꯨ ꯀꯠꯊꯣꯛꯄ ꯇꯝꯕꯤꯌꯨ ꯑꯣꯕꯖꯥꯔꯕ ꯇꯧꯕꯤꯌꯨ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯁꯤ ꯀꯜꯂꯤꯈꯩ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯤ ꯑꯩꯗꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯁꯤ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯒꯨꯔु ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯦ ꯃꯈꯣꯏꯗꯒꯤ ꯄꯜꯁꯤ ꯂꯧꯋꯦꯕ ꯑꯩ ꯂꯝꯕꯤ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯗꯒꯤ ꯑꯁꯣꯟꯕ ꯑꯅꯥꯕ ꯑꯗꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯇꯁꯦꯡꯅ ꯂꯩꯖꯗꯕ ꯁꯣꯟꯈ꯭ꯔꯕ ꯃꯁꯥ ꯁꯣꯟꯕ ꯑꯍꯜ ꯑꯃꯅ ꯀꯃꯥꯏꯅ ꯆꯠꯂꯤ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯥꯗꯨ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯤ ꯑꯩꯒꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯤꯗꯒꯤ ꯂꯝꯕꯤ ꯆꯠꯄꯗ ꯑꯗꯨꯗꯒꯤ ꯑꯩ ꯑꯅꯝꯕ ꯄꯜꯁ ꯂꯧꯏ ꯌꯥꯝ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯃꯤ ꯑꯃꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕꯗꯨꯅꯦ ꯑꯗꯨꯅ ꯀꯦꯔꯦꯛꯇꯔꯗꯨ ꯆꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯃꯥꯟꯅꯕꯗꯨ ꯌꯦꯡꯉꯒ ꯑꯣꯖꯥꯅ ꯃꯗꯨꯗꯒꯤ ꯂꯧꯖꯩ ꯍꯥꯏꯕꯤ ꯇꯥꯛꯄꯤꯔꯤꯅꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯩꯈꯣꯏꯗꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯐꯥꯎꯕꯒꯗꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯗ ꯂꯩꯕꯤꯒꯅꯤ ꯑꯩꯗꯤ ꯍꯤꯡꯉꯤꯈꯩꯗꯤ ꯑꯗꯨꯝ ꯀꯨꯝꯒꯦ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯦꯅ ꯂꯩꯔꯤ ꯂꯥꯏꯟ ꯇꯝꯕꯅ ꯈꯪꯗꯦ ꯂꯥꯏꯟ ꯇꯝꯕ ꯑꯣꯖꯥ ꯃꯇꯝ ꯁꯥꯡꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕꯤꯗꯨꯅ ꯎꯠꯄꯤꯕꯁꯦ ꯉꯝꯕꯤꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯖꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯂꯝꯁꯦ ꯂꯩꯖꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡꯐꯝ ꯍꯥꯏꯖ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯂꯩꯕꯤꯔꯦꯅ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯂꯩꯇꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯁꯤ ꯑꯗꯣꯝꯒꯤꯗꯤ ꯑꯩꯈꯣꯏ ꯀꯌꯥ ꯆꯥꯛꯊꯨꯡꯁꯤ ꯑꯗꯣꯝꯒꯤꯗꯤ ꯑꯩ ꯀꯌꯥ ꯄꯟꯅꯤꯡꯗ꯭ꯔꯦ ꯁꯔꯀꯥꯔꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣꯝꯗ ꯌꯥꯝ ꯀꯟꯅ ꯆꯪꯉꯨꯗꯕꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗꯗꯤ ꯈꯔ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯆꯥꯛꯊꯨꯡꯁꯤ ꯁꯨꯝ ꯁꯦꯟꯇꯔꯗꯒꯤ ꯀꯔꯤꯗꯒꯤ ꯑꯥꯔꯇꯤꯁꯀꯤ ꯑꯣꯅꯔꯤꯌꯝ ꯑꯗꯨ ꯑꯗꯥ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯊꯤꯌꯦꯇꯔꯗ ꯀꯔꯤꯗ ꯒ꯭ꯔꯨꯞꯁꯤꯡꯗꯁꯨ ꯊꯥꯗꯔꯤ ꯆꯥꯛꯊꯨꯡꯗꯤ ꯐꯪꯉꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯖꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯕꯤꯌꯔꯁ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Hello, good morning, sir. Welcome to Lamjingba Motors. How may I help you? lamjingba motorna miyamda kanaba piribasingse kari karino Khudongchaba kaya ama pizari. Aikoina phanganjariba products singdi trucks, tippers, haulage, bus, amasung genset ne. Documents aikoina sumai pa. lamjingba nidhi limited ki members singda akaknaba matam khara khakki oina
ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯄꯤꯖꯔꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯠ ꯍꯥꯡꯕꯗ ꯆꯥꯗ ꯂꯨꯄꯥ 6ꯀꯤ ꯏꯟꯇꯔꯦꯁꯠ ꯄꯤꯖꯒꯅꯤ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠ ꯑꯃꯗꯤ ꯔꯤꯀꯔꯤꯡ ꯗꯤꯄꯣꯖꯤꯠꯀꯤ ꯑꯣꯏꯅ ꯆꯥꯗ ꯂꯨꯄꯥ 12.5 ꯏꯟꯇꯔꯦꯁꯠ ꯄꯤꯖꯒꯅꯤ ꯗꯦꯂꯤ ꯗꯤꯄꯣꯖꯤꯠꯀꯤ ꯑꯣꯏꯅꯁꯨ ꯆꯥꯗ ꯂꯨꯄꯥ 12.5 ꯏꯟꯇꯔꯦꯁꯠ ꯄꯤꯖꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯦꯝꯕꯔꯁꯤꯡꯅ ꯕꯤꯖꯤꯅꯦꯁ ꯂꯣꯟ ꯄꯔꯁꯅꯦꯜ ꯂꯣꯟ ꯅꯠꯇ꯭ꯔꯒ ꯃꯣꯔtgage ꯂꯣꯟ ꯂꯧꯕꯤꯔꯒꯗꯤ ꯆꯥꯗ ꯂꯨꯄꯥ 19ꯗꯒꯤ ꯂꯨꯄꯥ 10ꯒꯤ ꯑꯄꯤꯛꯄ ꯁꯦꯟꯗꯣꯏ ꯍꯥꯏꯕꯗꯤ ꯔꯤꯗ꯭ꯌꯨꯁꯤꯡ ꯔꯦꯠꯇ ꯂꯣꯟ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯑꯀꯛꯅꯕ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯔꯅꯕ ꯃꯦꯝꯕꯔꯁꯤꯡꯗ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔ ꯑꯣꯏꯗ꯭ꯔꯤꯕꯁꯤꯡꯅ ꯃꯦꯝꯕꯔ ꯑꯣꯏꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯃꯗꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯇꯥꯟꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯝꯖꯤꯡꯕ ꯅꯤꯙꯤ ꯂꯤꯃꯤꯇꯦꯗ ꯅꯤꯌꯔ ꯅꯤꯇ꯭ꯌꯥꯅꯟꯗ ꯃꯟꯗꯤꯔ ꯅꯒꯥꯃꯄꯥꯜ ꯔꯤꯝꯁ ꯔꯣꯗ ꯏꯝꯐꯥꯜ ꯋꯦꯁꯠ मोबाइल 9366857001 ईमेल lamjingbanidhi@gmail.com वेबसाइट www.lamjingbanidhilimited.com ब्रेक की मतुंगदा तरामना मोक्चरी ओजा वरी वताई सु याम नुंगाइना सानजरी मखा ताजरपोइना ओजागी खोइगी आर्ट की लमसिदा फंबिगिबा अचीवमेंट खसितंग थंबी फंगिबा अचीवमेंट सी अतै तै कनोगी नते आई गवर्नमेंट सर्विस सिविल गवर्नमेंट की डिपार्टमेंट सिंगी ऑल इंटर डिपार्टमेंटल ड्रामा फेस्टिवल है तौवे कुइरा कोई पिइङै दगे अदुम तौरा सेक्रेटरीट करी करा मैम सिंग सिनबा अदुदा 1992 दा आई माइनर इरिगेशन डिपार्टमेंट ता कनो एम्प्लॉय मसाम ओइरी अदैदा 92 दा आई फेस्टिवल आई अहामबने अहामबदुदैदा कनो फंकी मखोइसु मीनी हेदना अमा सानगी एमजीयू की कनो सिंगने अदुना अदैदा बेस्ट कॉमेडियन तागी अदगी मथंगदा अदगी मथंगदा मु 90 का अदगी मथंगदा मु सेकंड टाइम दा सेम फेस्टिवल कंपटीशन दा बेस्ट सपोर्टिंग टाइ अदगी मु मथंगदा तौरपदना मु बेस्ट एक्टर टाइ बेस्ट रेटिंग से अदगी फिल्म दना मु फिल्म दसु आई हाना अहमबसी फिल्म की दी ट्रिपल एस मनीफागी कनोदा डॉक्टर हेमो की हेलो द बेस्ट कॉमेडियन ताकी आई कॉमेडियन दे लोय हाउ प्राइज द अचीवमेंट जे देगी मथंगदा कनो मणिपुर स्टेट फिल्म अवार्ड ता कनो तौवे बेस्ट सपोर्टिंग एक्टर देगी अनिरक बेस्ट सपोर्टिंग एक्टर अनिरक फंगे स्टेट फिल्म अवार्ड अदगी कनोदासु ट्रिपल एस मनीफा 19 की दसु आई बेस्ट सपोर्टिंग एक्टर फंगे सी मंगाइगे तैगी ओजा अमा फंगबदे या वाना फंगनबा होनजैनी ओजादे तुमतिक मसिंग यामना फंगबिगे से ओजागी सिगुमनबा खोगी गुनसिंगसे योमलगा यावजरिबा ओजासि बखोय पुनमगना सोनजरिबा ngasi बावबदा इदौ हाइना खोय पुंगदा थमोइदा सोनजर लेजैसे सिगी गुनसिनने थमजगे ओजा मखा ताजर पोइना ओजा खोय ओजागी एक्टिंग से अमतंग खोय कॉमेडियन गिदा अमतंग मयामदा मतेंग तंग तकबीरगा खुदोल तंबी फिल्म की देख तो काओनी ए लेकाई या फोले ब्रो लेकाई या फोले ब्रो धामोरा ले ब्रो तंखाई सिबन नुपी ngam le bro muru milaga chage tara open challenge ei tangkai ngam le bro tholo muru kumila chage दुकी मतिक ओजा कमाय जदे नु खंगदे आइदी हुजिकिदा यु थक पसाइने बजा को अदु मतिक माना तौबिरकपजे हाइबम खंगदगे नुंगाइजे ओजा खोय व्यूअर्स सिंग सोय सोयदना नुंगाइबा फावबिरंगने हाबसि थमजगे मखा ताजर पोइना ओजा खोय हुजिक से खोयगे खोयगी मणिपुर की लमसिदा खोयगी आर्ट एंड कल्चर दा सक्ताई हाइना मयाम अमसु थमनबिरिको अद मसी से सिदा खोयगी हुजिजे खोयगी टॉम टीवी ना खोय मणिपुर फर्स्ट प्राइवेट सैटेलाइट चैनल नेबा मसिदा खोय टाटा स्काई दा 1973 42 कंट्री येंगबा फंगबिरी मसी अखोय मपालमदा अखोयगी इरमदमगी नुसिरबा कयामनसु उबा फंगबिरीनेबा मसी मखोय पुनमक्सिंगदुदा अखोयगी इरमदमगी सीनियर आर्टिस्ट अमा ओइना करी हाइबिनिंगबा लेबिबगे हाइबदुस थंबी
ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕꯗꯨ ꯐꯪꯒꯗ꯭ꯔꯥ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤ ꯑꯩ ꯊꯥꯖꯖꯩ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯑꯃꯨꯛꯁꯨ ꯍꯟꯅ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯩ ꯂꯝꯗ ꯂꯩꯕꯤꯔꯤꯕ ꯑꯩꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯇꯣꯝ ꯇꯤꯚꯤꯅ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯕ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯣꯝ ꯇꯤꯚꯤꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤꯗ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯅ ꯈꯣꯡꯗꯥꯕꯤꯔꯛꯈꯤꯅꯤ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯉꯁꯤ ꯐꯥꯎꯕꯗ ꯐꯤꯂꯝ ꯀꯌꯥꯃꯨꯛꯀꯗꯤ ꯑꯦꯛ ꯇꯧꯕꯤꯈ꯭ꯔꯒꯦ ꯐꯤꯂꯝꯁꯤ ꯌꯥꯡꯈꯩ ꯍꯨꯝꯐꯨꯃꯨꯛꯀꯗꯤ ꯁꯨꯔꯝꯃꯗ꯭ꯔꯥ ꯑꯩꯁꯨ ꯐꯖꯅ ꯑꯗꯨꯝꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯔꯦꯀꯣꯔꯠꯁꯤ ꯍꯣꯏ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯤꯛꯂꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯖꯈ꯭ꯔꯕ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯖꯔꯤꯕ ꯌꯥꯃꯨꯡ ꯀꯥꯏꯀꯨꯅ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯛꯇꯨꯅ ꯃꯥꯅ ꯚꯣꯠ ꯂꯦꯞꯄꯤꯁꯦ ꯑꯦꯝꯄꯤꯒꯤ ꯃꯁꯤ ꯃꯇꯥꯡꯗ ꯑꯣꯖꯥꯅ ꯍꯥꯏꯗꯤ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯁꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯀꯟꯅ ꯁꯣꯝꯗꯗꯤ ꯆꯨꯝꯕ ꯂꯥꯟꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯃꯗꯨ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯗꯤ ꯃꯐꯝ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯄꯥꯝꯕ ꯍꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯊꯝꯕꯤꯔꯝꯃꯤ ꯃꯃꯥꯡꯗꯁꯨ ꯎꯅꯖꯈꯤꯕ ꯀꯌꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯤꯇꯪ ꯁꯣꯊꯔꯛꯄꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜꯁꯤꯡꯁꯦ ꯁꯣꯊꯔꯛꯄꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯝꯕꯤꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯆꯨꯡꯁꯤꯟꯅꯔꯒ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯤꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯈꯟꯅꯩ ꯈꯟꯅꯕꯗꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯌꯦꯡꯗꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯈꯨꯕꯥꯛꯇ ꯂꯣꯏꯅ ꯌꯦꯡꯉꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯥꯏꯔꯦꯛꯇꯔ ꯑꯥꯔꯇꯤꯁ ꯑꯗꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯅ ꯂꯣꯏꯅꯃꯛ ꯃꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁ꯭ꯀ꯭ꯔꯤꯞꯇ ꯑꯣꯏꯔꯣ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯕ ꯀꯩꯅꯣ ꯁ꯭ꯀ꯭ꯔꯤꯞ ꯄꯨꯊꯣꯛꯄꯤꯔꯒꯗꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯚꯤꯖꯟ ꯐꯖꯕꯤꯌꯨ ꯂꯥꯏꯠ ꯁꯦꯠ ꯐꯖꯅ ꯀꯝꯄꯤꯠ ꯇꯧ ꯀꯣꯔꯤꯌꯟ ꯐꯤꯂꯝ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕꯁꯤꯗꯤ ꯑꯗꯨ ꯍꯣꯜꯒꯤ ꯀꯔꯤꯒꯤ ꯍꯣꯜꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠ ꯑꯞꯗꯦꯠꯇꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯍꯣꯜꯗꯁꯨ ꯌꯥꯝ ꯗꯤꯄꯦꯟ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛ ꯔꯤꯂꯥꯛꯁ ꯇꯧꯅꯕ ꯐꯦꯃꯤꯂꯤꯒ ꯀꯔꯤꯒ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯑꯋꯥ ꯑꯅꯥ ꯄꯣꯊꯥꯒꯗꯕꯗꯨ ꯑꯗꯨꯒꯤ ꯔꯨꯝꯗꯨ ꯂꯩꯇꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯣꯗꯤꯌꯟꯁꯁꯨ ꯍꯧꯖꯤꯛꯇꯤ ꯀꯦꯁꯦꯠꯇ ꯌꯨꯝꯗ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯍꯣꯜꯗ ꯆꯠꯄꯒꯤ ꯀꯩꯅꯣꯁꯤꯁꯨ ꯍꯟꯊꯔꯦ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯥꯔꯇꯤꯁꯀꯤꯗꯤ ꯃꯗꯨꯅ ꯄ꯭ꯔꯗꯛꯁꯟꯒꯤ ꯀꯔꯤꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯑꯗꯣꯝꯗ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯗꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯣꯝꯗ ꯆꯪꯁꯤꯟꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯗꯤ ꯐꯖꯅ ꯄꯥꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡꯗ ꯐꯨꯜꯐꯤꯜ ꯑꯣꯏꯍꯟꯕ ꯍꯥꯏꯁꯤꯅ ꯑꯩ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯍꯪꯖꯈꯤꯕ ꯋꯥꯍꯪꯗꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯔꯦꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯗꯥꯏꯂꯣꯛ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅꯗꯤ ꯎꯕ ꯐꯪꯖꯗ꯭ꯔꯤꯅꯦꯕ ꯗꯥꯏꯂꯣꯛꯇꯨꯅ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯂꯣꯏ ꯆꯤꯡꯁꯤꯟꯖꯔꯤꯅꯦꯕ ꯑꯗꯣ ꯑꯣꯖꯥ ꯍꯣꯏꯅ ꯗꯥꯏꯂꯣꯛ ꯇꯧꯕꯤꯕ ꯃꯇꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯇꯧꯕꯤꯁꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯔꯦꯗꯤꯑꯣꯒꯤꯁꯤꯅ ꯃꯥꯏꯛ ꯂꯩꯔꯅꯤ ꯃꯥꯏꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯞꯇꯨ ꯄꯥꯔꯅꯤ ꯍꯥꯟꯅ ꯔꯤꯍꯔꯁꯦꯜ ꯇꯧꯏ ꯔꯤꯍꯔꯁꯦꯜꯗ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯅ ꯁ꯭ꯀ꯭ꯔꯤꯞꯁꯤꯗ ꯋꯥꯔꯗꯇꯨꯗ ꯑꯩꯈꯣꯏ ꯇꯧꯗꯣꯔꯤꯕꯁꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯦꯁ ꯌꯦꯡꯉꯨꯅꯦ ꯑꯥꯗ ꯂꯤꯟ ꯑꯃ ꯂꯩꯔꯤꯁꯤ ꯏꯁ ꯑꯁꯤ ꯆꯪꯉꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯁꯤꯗꯩ ꯄꯣꯠꯇꯨ ꯎꯔꯒ ꯄꯣꯠꯇꯨ ꯁꯥꯒꯠꯄ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯃꯤꯠꯇ ꯁ꯭ꯀ꯭ꯔꯤꯞꯇꯨꯗ ꯎꯔꯒ ꯁꯥꯟꯅꯕꯅꯤꯅ ꯃꯗꯨꯃ ꯑꯗꯒꯤ ꯆꯦꯟꯕꯒꯁꯦ ꯁꯤꯗꯩ ꯃꯥꯏꯛꯇ ꯑꯦꯛꯇꯤꯡ ꯇꯧꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝꯒꯤꯅ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯇꯧꯕꯅꯤꯗꯅ ꯑꯣꯖꯥ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯈꯦꯠꯅꯕꯁꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗꯗꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯨꯏꯌꯦꯅ ꯈꯟꯕꯤ ꯂꯨꯕ ꯂꯥꯏꯕꯁꯦ
ꯃꯁꯤ ꯂꯨꯕ ꯂꯥꯏꯕ ꯍꯥꯏꯕ ꯂꯩꯇꯦ ꯃꯥꯏ ꯃꯥꯏ ꯇ꯭ꯔꯦꯠ ꯀꯩꯅꯣꯅꯤ ꯃꯥꯏ ꯃꯥꯏ ꯂꯝꯕꯤ ꯑꯃꯃꯝꯅꯤ ꯄꯣꯠ ꯀꯩꯅꯣ ꯄꯥꯇ꯭ꯔ ꯑꯃꯃꯝꯅꯤ ꯑꯗꯨꯒ ꯌꯥꯎ ꯍꯥꯞꯇꯣꯏꯁꯤꯗꯤ ꯁꯤ ꯄꯥꯇ꯭ꯔ ꯈꯦꯠꯅꯕꯒꯤ ꯋꯥꯗꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯑꯥꯔꯠ ꯉꯥꯛꯇꯅꯤ ꯃꯗꯨ ꯄꯥꯇ꯭ꯔ ꯈꯦꯠꯅꯕꯒꯤ ꯋꯥꯗꯅꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝꯗꯒ ꯗꯕꯤꯡ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯗꯣꯏꯔꯣ ꯔꯦꯗꯤꯑꯣ ꯐꯤꯂꯝꯗ ꯗꯕꯤꯡ ꯐꯤꯂꯝꯗꯗꯤ ꯑꯧ ꯉꯁꯥꯏ ꯎꯔꯒ ꯄꯤꯛꯆꯔꯗꯨ ꯌꯦꯡꯉꯒ ꯑꯃꯨꯛ ꯇꯧꯋꯤꯗꯅ ꯑꯗꯨ ꯅꯠꯇꯕ ꯁꯤꯅ ꯁ꯭ꯀ꯭ꯔꯤꯞꯇꯨꯗ ꯑꯩ ꯂꯣꯏꯅ ꯁꯥꯒꯠꯂꯗꯣꯏꯅꯦꯕ ꯔꯦꯗꯤꯑꯣꯒꯤꯁꯤꯗꯤ ꯁ꯭ꯀ꯭ꯔꯤꯞꯁꯤꯗ ꯑꯩ ꯉꯁꯥꯏꯒꯤ ꯀꯣ ꯑꯦꯛꯇꯔ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯁꯤꯗꯩ ꯁ꯭ꯀ꯭ꯔꯤꯞꯁꯤꯗ ꯂꯩꯔꯒ ꯃꯗꯨ ꯇꯧꯕꯅꯤ ꯁꯥꯟꯅꯕꯅꯤ ꯀꯣꯛꯁꯤꯗ ꯋꯥꯈꯜꯁꯤꯗ ꯉꯁꯥꯏ ꯑꯗꯨ ꯆꯠꯄꯒꯤ ꯑꯦꯛꯇꯤꯡ ꯁꯣꯔ ꯍꯣꯟꯕꯒꯤ ꯀꯞꯄ ꯚꯤꯖꯨꯋꯦꯜ ꯌꯥꯎꯗꯕꯒꯤ ꯋꯥꯗꯅꯤ ꯑꯦꯛꯇꯤꯡꯗꯤ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯃꯥꯅꯤ ꯈꯟꯖꯜꯂꯨꯕꯗ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯈꯟꯖꯩꯌꯦꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅꯒ ꯇꯧꯔꯤꯖꯥꯠꯅꯣ ꯀꯥꯏꯅ ꯋꯥꯈꯜꯁꯤꯗ ꯐꯥꯎꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯀꯛꯅꯕ ꯃꯇꯝꯅꯤꯅ ꯑꯗꯩ ꯑꯣꯖꯥꯗꯩ ꯈꯪꯖꯅꯤꯡꯕ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪ ꯀꯌా ꯑꯃꯁꯨ ꯆꯤꯊꯔꯒ ꯂꯩꯖꯍꯧꯔꯦ ꯃꯈꯥ ꯇꯥꯕ ꯑꯣꯖꯥꯒ ꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯚ꯭ꯌꯨꯌꯔꯁꯤꯡꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯝꯖꯤꯡꯕꯒꯤ ꯚꯔꯇꯤꯀꯦꯜ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯖꯔꯤꯕ ꯆꯤꯟꯖꯥꯛ.comꯒꯤ ꯄ꯭ꯔꯗꯛꯇꯒꯤ ꯇꯣꯝ ꯇꯤꯚꯤꯅ ꯆꯝꯂꯕ ꯒꯤꯐ ꯍꯦꯝꯄꯔ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯩ ꯊꯦꯡꯛ ꯌꯨ ꯇꯣꯝ ꯇꯤꯚꯤꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤ ꯑꯣꯖꯥ ꯎꯅꯖꯕꯩ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯚ꯭ꯌꯨꯌꯔꯁ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯒꯦꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯅꯨꯃꯤꯠꯇꯨ ꯐꯥꯎꯕꯗꯤ ꯄꯨꯡꯐꯝꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ